COVID naba miyoi soidana yorakane COVID-19 gi laichet asi malem gi lebak kya da amadi India da lepa laitana sandorakpaga loinana hokibu numit khara asida iramda Manipur dasu laichet asina nahalaga migi masing lepa laitana hingalakli India gi tungan mafam singda lairiba Manipur masa sing iramdam asida halakpaga iroinana COVID-19 naraba Manipur masa kya su iramdam asida thunglare Manipur masa lising kaya amasung numit kharani asida Manipur da thunglagane loinana COVID-19 naraba Manipur masa kya ama makhoi gi marakta soidana maki yorokani haina herikon gi serul amana hairi serul asina makha tarakli asigumba serak asida laichet sando handanaba honaba haibasi yamna aruba thaba amane aikoina masigi thaudang asi lenga khakta inthokpasu sumloi lenga na su makhoi khaktana thabak sing asi pangthokani haina khanba amade pangthokpasu sumloi ngarang phawbudi active positive case kun humdo shur haina ka hena pakhatpagi mathau tade maram chaba mongda section madi phai business establishment singda amadi greater Imphal area gi mafam singda mapalam gi sinmi singna physical distancing dagi hauraga positive mechanism amata yaudna akhoi gi thabak soliba asi chumlibra haina khanthabagi matam oire army amadi paramilitary da thabak tawriba sing suti sa luraga halakpada covid ki protocol ngaktana thabak mafamda hekta lakle habigi pautai masisu mari leinaba singna check tawba phai quarantine center dagi mi sentokhibagi pausu laire makata na sentokhibasu yai maramaduna immense singna counseling pibagi mathakta ningthina ngak senbasu mathau tai laisat asidagi akhoi khudingmak loksing leina amadi thongna leina punna thengminaba mathau tai hansu phungdorakli atopa paw amana mo quarantine center dagi sen kiba miyo ama phaba ngamdri more forest IB da hangba quarantine center dagi nanthok sen kiba United Naga People Council UNPC gi kedra phaba ngamdana lairi paw sin hai quarantine center dagi nanthok sen khraba UNPC gi kedra adudi Kamjong district ki pungpung village dagi asum hungyo sei kuntra apokpat laikhitraba ningamni mahak more da leiba nifugo humdo shuba Assam Rifles na tha asigi tara nipal ni numidang pung tara makhairam taba matamda Indo Myanmar border gi Gobajang village area dagi far quarantine center da lok toroga thamkiban han supung dorakli